Tangjing Kumbamlen Amadi Koi Kobru Kumbamlen Ase Koi Lai Koramba Yahanbiu Amadi Manipur Governor P Kiba Tazaba do Koi Kudakta Wena Koi Taba Win Otopiu Habdani Koi Ibudo Tangjing like committee Prajashing Fundo Pirija Amadi Koi Imuinuga Mari Lena Koi Kobru Karaga like Koramba Habse Koi Hanju Channel Labani do Governor Nasidaki Koi subject to correction Mitrani Mamana Tokyo Order Dugi Makapona Tangdi Yahanbiu Habaduni Athu matam na thabu na pangthopiu habduni mayamna koi ibudau thangjingi koi praja sing di committee sing phongdo pire je oja masi mamana ju thokrabani masi order je dubu ngasi phaw koi chahi se loidro phaw da huju phaw gi ona di thabak ona je paikhat pidri oja masi kyam gona deal tor thamgi tori bono amadi koi praja sing gi ngaki oiba khoirang koi chaung haba si koi pressure sin nemda ba yana ba koi ngaki haidoki ba oigadori bra ngasi bo koi thabak ona pangkhalak paikhalak tabji koi maitai gi senglaba laifam len bo ngasi bo da koi freedom changa khoiramba yadriba masing matano ja kari motam meaning ja koi masi thena jawi sajibuk thangjing ko khoromam phum phana khorom halagani hadak tagi haina koi governor na pigi ba thajaba crossung jilwa sing lok thokani kaina hagi ba poche ko ado koi maite fruki oina di masigi leshem baga yamna mari leina ba koi kano ke maikai ngak pa hype tare ko lai sing manung da khwai dagi aruba kano halai ama khubam ma oiba danatana Kogi Santong Maikai Ngakpa Ibutom Moirang Tangjing quite a lie Hainasu Kangaba Dungba life from Amakani Koina Kurum Bagi Kanongasi Fang the Laki report and Mafams the Katugan Toxalian Torisiko. On the Sumbo Port Mayam Sing Sia Equina Hujikti Tabak on Tokon to Tokta Havase Handaki Senapati District the Pangtoki Barak Festival the Kogi Makada Maitegi artist Mayama the individual Mayamadum Chatli Kashutokite Adu free movement Polapler Rahabati Konosi buffer zone I've said Tamadong Labinets up Sabangam Dragasukarati Chatpa or Brian of Zikale on the Sigi Pochi even tau gehar ga denga haije gi bu masi Bishambur district ke mango dum chalang mani ko aduna sigi poche dum Bishambur district DC under ADC makoina tori ba thabuk mayam sing se yamna phung phana lebak yona thabuk tau da yamna puning changna tau ba aduga masi ai magi mi adugi na khaidan tau u basina aina khan ba masi du mai pak na handak pangthop ngamgadra haina thajaba thamjai ngambasu oisanu maramdi aikoi yamna maru oiba aikoi gi santhong maikai ngakba ibuthong moirang thangjing khore lai na khangnari ba lai from len si aikoi sajibuk thangjing khurumbagi si aikoi sahi ani hum sing asi phangdana la abani mamang dai ju kitang dum disturb lerga so aduna sigi pon mafam sing jai khona cross ko yungjan khotan to wai basi dharma na singjina ba aikoi khena ba thamba yadi haraga su yangsin ba man bagi pot amak lai base masi pot si khurumba changhan gi ba amadi keno to butaraga di aikoi Shumba Santi Hanjalapaki Suzu Azoba Masi Kano Matting Punction Boy Gadoin and Ice Mine Tamsaki.